Noongsu ngalakle, Maitai sana konungdagi yairakpa punggi makolna singsang paring asida tathak naina tauthare nongpok maikei pangbada korong mangan su phaurakle sekla sanguga korong mabu oknama hairang lairang pumnama ngamna mamit panglakle nungsireda mataudo somda selungbagi ingkholdi mahausaga manadre nungsit nungsa saplepkhre ngarang numidang makhoidi yumduda kari thokige haiba kana amata khangkhidre amuba mikap thokladuna mayamdubu haudorai tatong khoi taribra nongale haugatlase asomda thabak mayam amasu lehori mayamdo khara amana mamit noiri khara amana tumsit phade haiduna tumsinna bohotnari tanjaduna khara naha oiba amana khangning singlaktuna ta amuba ngarang maning thongda sangkhiba ta khoidongdo haujuk phauba haugalaktribo makhon mawa tade madi yahau yamna nganbanine khwaidagi ahan oiba aduna amuk hairei hoine noi kanano ma haudo uzudana aidi ngasai khai kawine hoi tada ai haudo urage si hairaga naha oiba nupado yena kharomda praprap lai adubu kanasu laiba udramada khonjel hauna kaurei tada khoi mayam ta khoidong laitiye mataududa mayamdo mari mari senthongnarei adudi thongdo hangbra yengudana tada thongsu hangba ude phare adudi ai mamanglomda chatlaga bina ba hogdolukige asumna nupado mamanglomda amuk laktuna binabu kaurei bina nangbu tabro thengene hogalo thongse amda hangdu karino ne masida sukhum khumdribasibo hanjin kaurapau tamalaktambatagi maninglomda amuk lai aduga mayam changduna thongdo haifet ilubada ure khoidongi thawai yaudraba haksangna laimaida isang sangna tadana lairambado ubada mayamdo ngakpaga loinana mipaiba phaurai adubu khwaidagi ahan oiba nupa aduna thuna yangna imungda changaktuna bina laibra yengai kanasu lairamdre mataududa mayamdo ingakngakna yengnaraga magi thokpa wangangnarei kayada ngamkhraba nupino yengune mapagumlaba ahansida khut hekta thaiwane amana amu marat thalai tada binana asumna tawramgani haiba aidi thajadebo amana amu hairei adudi kanano oiba jano selungbana taradi ai khoidi amata hingaroi phare se inausa amabu oire selungbada tamdabadi yararoi noi ama jatlaga selungbado pau piruso pumnamak magi yathang yenglasi hairibado kanasu khumlaktre pumnamak mamai maksinkhre ahan adudi adumak wado makha tarei chatlone matamse ayokre adugane chawbasu leibra yengau konungi irangsu khangdoro nupi masa manabu asumna ngamgani thajade kanagumba amagi khujin thorang soidana oigani yengoi tombasu kauro thillabani yathang tautharaklabada talle haiba ngamdre mahai senakhre leihoriba haibabu ahan aduga nupa amaga makhoi anida ngai hore tada tasengna ngai thogdoksigi matangda horen ibungo selungbana hangaga kari haina khumgani
ꯏꯅꯥꯎꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯁꯣꯔꯅ ꯇꯝꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯌꯥꯝꯕꯗꯤ ꯇꯣꯝꯕꯒꯤ ꯊꯧꯁꯤꯟ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯨꯕꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯟꯈ꯭ꯔꯦ꯫ ꯀꯔꯝꯅꯅꯣ ꯇꯥꯗꯥ? ꯅꯈꯣꯏ ꯇꯥꯗ꯭ꯔꯤꯕꯔꯥ? ꯇꯣꯝꯕꯒ ꯕꯤꯅꯥꯒ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯂꯩꯅꯩ ꯍꯥꯏꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯦ꯫ ꯇꯣꯝꯕ ꯂꯥꯛꯂꯒ ꯑꯆꯨꯝꯕꯗꯣ ꯁꯣꯏꯗꯅ ꯈꯪꯂꯅꯤ꯫ ꯇꯥꯗꯥ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯏꯉꯣ ꯁꯦꯂꯨꯡꯕꯅ ꯄꯥꯝꯖꯩ, ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯒꯤꯗꯤ ꯈꯪꯗꯦ꯫ ꯏꯕꯨꯡꯉꯣ, ꯀꯣꯛꯇ ꯁꯝ ꯍꯧꯕ ꯃꯤꯕꯨ ꯀꯅꯥꯅ ꯊꯥꯖꯕ ꯉꯝꯒꯅꯤ? ꯇꯣꯝꯕꯁꯨ ꯅꯍꯥꯅꯤ꯫ ꯏꯉꯣ ꯁꯦꯂꯨꯡꯕꯒꯤ ꯃꯅꯥꯏ ꯑꯣꯏꯖꯩ ꯍꯥꯏꯕꯇꯅꯤ꯫ ꯑꯔꯩꯕ ꯃꯤꯅꯥꯏꯃꯛꯁꯨ ꯅꯠꯇꯦꯗꯅ꯫ ꯕꯤꯅꯥꯁꯨ ꯈꯨꯟꯊꯛ ꯃꯆꯥꯅꯤ꯫ ꯃꯄꯥꯗꯨ ꯂꯩꯕꯥꯛꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯃꯤꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯔꯜꯁꯨ ꯑꯃꯠꯇ ꯆꯥꯈꯤꯗꯕꯅꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯤꯅꯥꯏ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯌꯥ ꯆꯥꯎꯕ ꯕꯨꯙꯤ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯑꯌꯥꯡꯕ ꯄꯨꯛꯆꯦꯜꯕꯨ ꯅꯪ ꯑꯩꯅ ꯈꯪꯕ ꯉꯝꯕ꯭ꯔꯣ? ꯑꯗꯣ ꯇꯥꯗꯥ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯏꯉꯣ ꯁꯦꯂꯨꯡꯕꯅ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯔꯝ ꯂꯩꯀꯣ, ꯅꯣꯏꯅ ꯈꯪꯉꯔꯣꯏ꯫ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯇꯥꯔꯛꯑꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇ ꯄꯥꯎ ꯇꯝꯕ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ꯫ ꯇꯥꯗꯥ, ꯍꯧꯖꯤꯛ ꯇꯣꯝꯕ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯋꯥꯗꯣ ꯇꯥꯕꯗ ꯑꯍꯟ ꯑꯗꯣ ꯃꯁꯥꯗ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯪꯂꯔꯣꯏ꯫ ꯑꯩꯅ ꯈꯜꯂꯝꯕꯗꯣ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯦꯂꯨꯡꯕ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯗ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯑꯍꯟꯗꯨꯒꯤ ꯃꯅꯥꯛ ꯈꯖꯤꯛ ꯅꯛꯁꯤꯜꯂꯛꯄꯗ ꯏ ꯀꯥꯔꯕ ꯃꯃꯤꯠꯇꯨꯅ ꯃꯌꯥꯝꯗ ꯌꯦꯡꯉꯒ ꯆꯩꯔꯛꯏ꯫ ꯅꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯥꯛꯆꯍꯟꯈ꯭ꯔꯕꯅꯤꯅꯦ꯫ ꯅꯣꯏꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯅꯊꯤꯕꯣꯡꯗꯣ ꯇꯞ ꯇꯥꯏꯈꯩ ꯆꯥꯁꯤꯜꯂꯒ ꯇꯨꯝꯗꯅ ꯂꯩꯔꯝꯒꯅꯤꯅꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯃꯆꯥꯗꯣ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ꯫ ꯑꯍꯟ ꯑꯗꯨꯅ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯉꯣ ꯁꯦꯂꯨꯡꯕ, ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯇꯥꯗꯥ, ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯅꯈꯣꯏꯕꯨ ꯇꯨꯝꯃꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕ ꯅꯠꯇꯦ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯣꯏꯁꯦ ꯊꯕꯛ ꯑꯃꯠꯇ ꯆꯦꯛꯁꯤꯟꯅ ꯇꯧꯗꯦꯅꯦ꯫ ꯃꯤ ꯀꯧꯕꯅꯤꯅ ꯈꯤꯇꯪ ꯉꯥꯡꯕꯗꯁꯨ ꯋꯥꯔꯧꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯣꯏꯅ ꯇꯧꯔꯤꯕ ꯍꯟꯗꯛꯃꯨꯛꯇꯤ ꯑꯍꯟꯗꯣ ꯁꯦꯂꯨꯡꯕꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯃꯇꯥꯡꯁꯤꯗ ꯃꯥꯁꯨ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯃꯔꯥ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯐꯥꯖꯤꯜꯂꯒ ꯏꯛ-ꯑꯥꯛ ꯇꯧꯅ ꯈꯨꯝꯃꯛꯏ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯜꯂꯕ ꯍꯥꯏꯗꯣ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯝꯅꯤꯡꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯇꯥꯛꯂꯝꯕꯗꯤ ꯅꯠꯇꯕꯅ ꯅꯅꯥꯏꯁꯤꯡꯅ ꯁꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯕꯗꯤ ꯂꯥꯛꯇ꯭ꯔꯤꯕꯣ? ꯅꯣꯏ ꯑꯃꯠꯇ ꯀꯧꯔꯨꯗ꯭ꯔꯤꯕ꯭ꯔꯥ? ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯤꯅ ꯃꯔꯨ ꯂꯨꯛꯊꯅ ꯈꯨꯝꯃꯛꯏ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯖꯔꯨꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯋꯥꯗꯣ ꯇꯥꯕꯗ ꯁꯦꯂꯨꯡꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯐꯥꯖꯤꯜꯂꯒ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯏꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯅꯈꯣꯏꯗ ꯁꯦꯟꯅꯅꯕ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯏꯅꯥꯛꯇ ꯂꯥꯛꯍꯜꯂꯨ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯑꯁꯤꯅ ꯀꯅꯥꯅꯅꯣ? ꯏꯉꯣ ꯁꯦꯂꯨꯡꯕ, ꯊꯥꯕꯕꯨꯗꯤ ꯃꯌꯥꯝ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯑꯩꯅ ꯇꯥꯔꯦ꯫ ꯇꯥꯗꯥ, ꯑꯩ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯖꯒꯦ꯫ ꯇꯥꯛꯄꯤꯌꯨ ꯏꯉꯣ ꯁꯦꯂꯨꯡꯕ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯌꯥꯎꯔꯕꯅꯤꯅ ꯊꯕꯛꯁꯦ ꯇꯔꯥꯏꯅ ꯂꯧꯁꯤꯟꯕ ꯌꯥꯔꯔꯣꯏ꯫ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯗꯤ ꯇꯣꯝꯕꯅ ꯑꯩꯈꯣꯏꯕꯨ ꯇꯁꯦꯡꯅ ꯍꯥꯠꯂꯝꯕꯅꯤ꯫ ꯀꯥꯟꯅꯗꯦ꯫ ꯄꯥꯎ ꯑꯁꯦ
ꯌꯥꯝꯅ ꯊꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯇꯥꯛꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯇꯥꯗ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜꯂꯨ ꯇꯣꯉꯥꯟꯅ ꯃꯤ ꯈꯔꯁꯨ ꯇꯣꯝꯕꯕꯨ ꯊꯤꯅꯕ ꯊꯥꯈꯣ ꯑꯁꯤꯕ ꯃꯁꯥ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯤꯀꯣ ꯐꯅꯤ ꯏꯉꯣ ꯁꯦꯂꯨꯡꯕ ꯁꯦꯂꯨꯡꯕ ꯋꯥꯈꯜꯅ ꯁꯥꯒꯠꯈꯤꯕ ꯃꯪꯂꯥꯟꯒꯤ ꯐꯨꯔꯥ ꯑꯗꯨꯁꯨ ꯈꯨꯗꯛ ꯑꯁꯤꯗ ꯃꯖꯣꯏ ꯇꯥꯅ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯔꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯛꯏ ꯋꯥ ꯑꯁꯦ ꯍꯥꯏꯔꯝꯃꯒ ꯀꯣꯅꯨꯡꯂꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯍꯟ ꯑꯗꯨꯅ ꯃꯅꯥꯎꯁꯤꯡ ꯑꯗꯨꯗ ꯇꯣꯝꯕꯕꯨ ꯊꯤꯔꯨꯅꯕ ꯍꯥꯏꯈ꯭ꯔꯦ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯌꯥꯝꯗꯣ ꯃꯍꯩ ꯀꯣꯏꯔꯥꯡ ꯂꯥꯡꯅꯩ ꯈꯣꯏꯗꯣꯡ ꯂꯩꯇꯕꯒꯤ ꯄꯥꯎꯁꯨ ꯃꯌꯨꯝꯂꯣꯝꯗ ꯊꯥꯈ꯭ꯔꯦ ꯑꯁꯣꯝꯗꯁꯨ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯇꯥꯕꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯕꯤꯅꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕꯒꯤ ꯈꯟꯕꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯕꯤꯅꯥꯒꯤ ꯋꯥꯔꯤ ꯈꯪꯅꯗꯕꯅ ꯇꯣꯝꯕ ꯃꯕꯥꯅꯤ ꯃꯥꯡꯈꯤꯕꯗ ꯃꯌꯥꯝꯗꯨꯅ ꯂꯥꯟꯅ ꯂꯧꯅꯈꯤꯕꯅꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁꯦꯂꯨꯡꯕꯅ ꯇꯍꯥ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ ꯍꯥꯏꯕꯕꯨ ꯍꯥꯏꯌꯨ ꯁꯦꯂꯨꯡꯕ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯁꯦꯂꯨꯡꯕ ꯂꯂꯠ ꯇꯧꯅ 이닝ꯊꯧ ꯁꯨꯝꯗꯧꯕꯅꯤ ꯋꯥꯁꯤꯕꯨ 이ꯆꯤꯡꯁꯤꯅ ꯀꯔꯝꯅ ꯇꯝꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯦꯂꯨꯡꯕ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯅꯅꯥꯏ ꯑꯩꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯋꯥꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧꯗꯣ ꯍꯥꯏꯐꯦꯠ ꯉꯛꯆꯥꯟꯅꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯁꯦꯂꯨꯡꯕ ꯋꯥꯗꯣ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯕꯤꯅꯥ ꯃꯃꯥ ꯃꯆꯥꯕꯨ ꯁꯪꯂꯨꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯅꯥꯏ ꯃꯣꯏ 8-9 ꯊꯥꯖꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞꯇ ꯇꯣꯝꯕꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯗꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯏꯅꯤꯡꯊꯧꯅ ꯃꯤꯠꯌꯦꯡ ꯈꯖꯤꯛ ꯆꯪꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯑꯥꯔꯊ ꯄꯨꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯃꯛꯏ ꯃꯥꯁꯨ ꯁꯦꯂꯨꯡꯕꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯉꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯆꯩꯔꯨꯕ ꯇꯧꯗꯅ ꯁꯦꯂꯨꯡꯕꯒꯤ ꯃꯕꯨꯛꯅꯤꯡ ꯈꯖꯤꯛ ꯐꯥꯊꯕꯤꯔꯛꯏ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯁꯤꯗ ꯅꯪ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯆꯩꯗꯕꯒꯤ ꯃꯔꯝꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯊꯤꯟꯊꯗꯅ ꯅꯤꯡꯊꯧ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯌꯥꯊꯪ ꯇꯧꯊꯈ꯭ꯔꯦ ꯀꯅꯥ ꯂꯩ ꯅꯨꯄꯥ ꯑꯃꯅ ꯇꯍꯥ ꯆꯪꯉꯛꯇꯨꯅ 이닝ꯊꯧ 이붕어 ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯌꯦꯡꯉꯣꯏ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯕꯤꯅꯥ ꯑꯃꯗꯤ ꯇꯣꯝꯕꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯖꯐꯝ ꯄꯤꯔꯝꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯄꯤꯔꯝꯕ ꯊꯣꯛꯂꯒꯅ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯊꯥꯈꯣ ꯐꯅꯤ 이닝ꯊꯧ 이붕어 ꯍꯥꯏꯕꯒ ꯀꯨꯏꯗꯦ ꯕꯤꯅꯥꯒ ꯇꯣꯝꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯆꯪꯖꯐꯝ ꯄꯤꯔꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯑꯗꯣ ꯃꯩꯇꯩ ꯂꯩꯕꯥꯛ ꯁꯤꯡꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯄꯥꯎꯗꯣ ꯆꯥꯎꯕꯁꯨ ꯇꯥꯔꯗꯨꯅ ꯃꯁꯥꯗ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯕ ꯉꯝꯗꯨꯅꯤ ꯊꯃꯣꯏꯗ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯈꯥꯡꯕ ꯅꯠꯇꯅ ꯃꯥ ꯕꯤꯅꯥ ꯃꯃꯥ ꯃꯆꯥꯒꯤꯗꯃꯛ ꯋꯥꯕꯅ ꯋꯥꯈꯜꯗꯨꯁꯨ ꯃꯋꯣꯟ ꯈꯜꯂꯤ ꯕꯤꯅꯥ ꯅꯃꯥ ꯅꯆꯥꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯤꯌꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯁꯦꯂꯨꯡꯕꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯄꯥꯎ ꯑꯁꯦ ꯇꯥꯔ ꯐꯥꯎ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦꯗꯀꯣ ꯕꯤꯅꯥ ꯑꯩꯁꯤꯕꯨ ꯍꯤꯡꯅ ꯁꯤꯔꯕ ꯍꯥꯏꯗꯨꯔꯣ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯃꯨꯛ ꯇꯣꯟꯕ ꯃꯤꯁꯤꯕꯨ ꯃꯐꯝ ꯑꯇꯩꯗ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯏꯁꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯗꯕ ꯅꯪꯗꯤ ꯁꯤꯖꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ
mayamna channel asibu nungsibiduna like, share, subscribe, comment sungsoi soidana tawbiramu. Soi khiba lan khiba yawrabasu mayamna ngakpiyu.